Kanglagi mafam mamadani August ki tang taramathoy English singamuga chanipan Manipur taramathoy ni Shimla da laiba British Foreign Secretary dagi telegram ama laklami General Colette amadi Sahib Singhi mangphawng na bunumit amakak oirami General Colette telegram adu upaduna pena noi Manipur gi ningthau macha amade angam mathau singi mathakta special tribunal lo ki ware Bharat ki Governor General na manjur tawiragle kari gi thawroi Johan Fancourt Maikena lusing libana tribunal na sina Governor General Lord Lansdowne gi apam karino mun khang aduna makhoi bu sib gi cherak pi khibani amade Manipuri singi mamu yei theknaba makhoi kharabuna loi thabagi cherak piribani Mr. Colette, General Sahib ki pungning yamna pena nungaiba kari marangi oigani aikhoi seruk khakpidre Why not? Mr. Graham ki saruk kari ki yauroi We are all British Aikhoi masu manaba uchekni kari ki punna sakta minaroi Very simple Tribunal URF Bharat ki governor na manjur tawiragli How surprised Bilad ki Maharani Victoria ki yatang Bharat chatnatrab Agas ki tang amada Baikon cross na telegram ama taraktuna Manipur ki ningthau masa sing hatloi dabani amadi nampu ki policy chataroi dabani Bharat masigi fal soidana fatloi haiba Birat ki Maharani pauktak aremba tarab Oh God No Mr. Graham It is warfare Lanfam de Lanfam de hak theng na yang silewa General gil right amani Actual situation na se bilana khangpham thokte Bilat Maharani yathang kari gi honor thokdani Manipur se picture watani Sahi khaya gi mamang de laknaba ngamlak chiba natro Masibu khudum channaba namthana British ki thawbang amapangan kharadi uttaba yadabani Ai samakso madu khalli Afik for natraga ason balapak oidinasu Manipur maning thamba laipak Malem gi oiba ain mafam masida kari gi chatnara Pangal kanbana achumba oiba tharabadi lengak lon gi wahan thok laiki gadra Mikha polaba Manipur da siba ki chairak piraga British ki kari tongjagani I understand thawba ngamd kar khantaba pam Governor General da ikhoina paukthak pining hai oide Mr. Graham Itak thong officer ya thang in bahai se lan mi ikhoi ithong Ithong pangthokpada minung si utpaga mari leina hanba ai pamdre Duty is duty I sukang Maharani Victoriana kanagumba amagi laipak khut tingjila amadi I haki thabak tawriba miyoi singbu khut tingjil haloi hai kraga Karigidamak Manipur da British na khut tingjil halli abadi criticize tongnaragli Pangal na lengak lon gi mahot sin ba haibase pumang mang ba oigani British na atiba mingset fangba ai pamde British kunai gi mangjiba oigani Right British na Manipur gi lengak wayenda khut tingjin kibalaite Chumnagi maruk mapang oibagi mating pangna kibatani English amaga chanifan humjani panda Manipur na British aikhoibu nagagi makuttagi thawai kanbiki Aikhoi British na so Manipur gi ningthau Gambir Singha da mating pangduna English amaga chanipan kun ga tarukta sahi taret khuntak padagi kanki British amadi Brahma lebak anina yanda abu sandik tongnatuna Maning tamlaba Manipur gi ningthau Gambir Singha ni yana khrabani aduga koirigi Manipur na British officer mari hatkani Makhoi Manipur na British Maharani gi mathakta korigi lan hori Oh Mr. Colette na achamba wa puthokpil Wonderful In lising amaga chanipan kontraga mangadagi British na Manipur da political agent tamkribasi Manipur maning makha tambalaipak oibadagini Masay makot tingjin banat
Lepak anigi mari pagatnabani. Aduga Bharat Sarkargi Governor General na taba wari puraduna satkiba Assamgi Chief Commissioner Mr. Quinton karigi mga kakduna hatfam token. Political agent oina Manipur da laiba Mr. Grimo karigi tana tinduna hatkani. Really? Manipur na British ki mayokta karigi cram as tokriba. Mr. Renik Jangaptana. Hello, sir. Bharat Sarkargi telegram tunglare haiba ay tari. Jail commanding Mr. Colonel Unarbadi ay pau taba pangani kalli. General Colin. Mr. Rening tari wa pau achumbani. Mr. Graham ga ay kueni su Chibuningi warepu Bharat Sarkar na manjur taruk basida apienu poi. Simla da laiba Foreign Secretary dagi ngasi August ki tam taramatoi. English ngam chanipan maributra mathoi sida. Telegram se ay koina pangli. Let us see. Mr. Renik Taro. Maharani ki mayakta lal ho amasung mi hatpada thogot pagidamakta tikendra sida pi ki badandi ado chumna pirabani haina Bharat Sarkar lawri. Amasung warep adu manjur tawri. Aduna hukum masi yariba makai tuna pangthokadabani. British na takwa lang dagi kanaso nantok pangamlo. Maramdi, makoy Manipuri singa si apang bangaktani. Ing lising ang mga chanipan marifuga taraga matoy asige April gitang kun gataret ningtaw kabagi ayukpong taramatoy tabada. Manipur na maning tamling ay sahip mga hatkiw. Ngasi, mikapola ba matam asida lakat tuna British parat ki penan court oy na wayelida. Pining batan di bibada makoy makong makut pula ba Manipuri sing na Kanada wakat lo ni haibagi. Tawning bata British ikaw ay tawra ganito. Right. Tasing ni makoy si apangbani. Maning makatambalay ba ni haina di sauktok si. Aduga malim ki oy ba kusin tawrang ki maridi maning tambalay ba kayada tam na baholanti. Aduna makoy siba da kanaso mapitabi na walayte. Minay uri bukal katagi manmohon dos kumba ukin naman inatsongza ba sinadi Manipur British ki makutagi konja wangam kada. Kay nung sagum tawra ba Manipur ki atawasing mangagta tawri tudo na hatpada kanana kari tagjara wangam gani. Manipuri sing ay koy na changing tok. Me tada kajaw or fe bukramba fingang fasi to to the hat. Niranjan suvedar juntada fasi tok. But no protest, no hesitation. Wonderful. Makoy masana masabo kanano kangjat. Makoy lengak wayin miyam na karigi pamdre. Why? Mr. Graham, ay koy na pangliba kudong sawa si maduni. Makoy pangduna tadi layroy. Singlakini. Matam maduda taksi salakini. Bitis po soy din sawgani. Aduna makoy hikpabaga hat pahaybado hat pagi mahuta. Court ki niyam matungina pangkiba sirang ni haina ba silliban. British ki asan mamidiyengi toksinni. Right. British ti chopayadi. Aduga fangtabas yadi. Bharat Sarkar ki hukum pangtok na ba singadaban. British ay koy gi itawdi Governor General gi yatang inba amadi tabak pangtokpan. Kana bu fasi hukum pili. Aduga loy tada ba na kana no haiba adu General Colin na haibigani. Sure. British ki kusinda tungum na sangli with tiki endrzit jubras. Kay hanubaning tawbu sungamba angamba tangal general. Amadi charay tangal fasigi tawri konggoyna laygi parengum sibiragani. Aduga Maharaj Kulachandra amadi manaw ibunga angausana senapati maran matum matlaga andaman itatta loy tadana hukum masina hairi. What? Kwai digi dai ta chawba Maharaj puna loy taba. Tikendra jitti jubarasni. Responsible kodimak Maharaj ki oy from toktabra. Aduga chahi marifu mga suraba makwang kola ba tanggal so maming to oy na general gi from paijaban.
Lanmi ki makok oiriba senapati di angok sanani. Angok sanabuna loi taba. Wonderful decision. No, no. British ki pangan mo singnabang ngamdaba madi nolok na satpasingdi karigi ahak pasirak pangani. Tanga General amadi Tikendra Jubraj ki marandi mataw na maringjen laibagadamak nini. Aduga Maharaj Kulachandra angok sana senapati amadi pamnaiba karaga makoy kunga humdoibuna. Andaman itatal loy tagadarbasidi Manipuri singi mga kanba laytek na bani. Masida General Graham misunderstand tawning ay karisiwait. Ay, yam na kal. Ngasi ay koy na soki ba talk labadi hayang British kunay na fatta ba fal fanghogani. Wari. Mr. Graham, masigi dahil da kudimak ay koy hinatri. Barat sarkar na pugadamni. Ay koy di chum na ito pangtok pagiwa kaktani. Karisa sangani ngay uidre ni Mr. British Barat Sarkar ki hukum masi hayeng August ki thang taraga ni toy. English ingam ka chanipan Manipur tarama toy da. Manipur field. Force Command Tawri Major General Ice Colette Isamag na Manipur ki lingak miyam da lauk tok na kangal lagan. Relax. Manipur lepa ki miyam punamakta British Barat Sarkar ki hukum masi kangal. Madudi. Manipur lepa ka sida watok na. Mistress Bharateshwari Maharani Lanmi single lal tau amasung Chief Commissioner Sahib na singba Sahib singu hat pagi maram na aran ba mi singu para na English singam ka chanipan Maniputra mathoigi jun tha sida Manipur sida bisar thaure maduda bisarapti singna Tikendrajit Bir Singh Senapati bu lale haidana fasigi hukum tauba Baraki kai kumnarba lat Sahib na manjur thaure Maram masina Tikendra Bir Singh Senapati bu pasi tauragani. Amadi Bilad Maharani Victoriana Secretary of State for India English singing magatsanipan Mariputra mathoigi Agastang Nipanamdi Tarat Iakiba warolna asum hairi Marile na batsi mayam yeng laba matungda Mr. Quinton na singba British officer sing Manipur hat ki basi General Tangagi atangdagini hai basida chingna ningay late Maram madana ma fasi tawg na hat pada aran ba late Hayeng Agas ki tang tarahum doigi ayukta Charai tangal Kanglagi nong chup sana tong da fasi tawgani Tikendrajit amadi tangal General na Hayeng nung tilpung mga tabada mapan kangjayibong da sagay wang sadana Lena duna fasi tawgani Masigida magta British sipaising nito wadab tawrangi maramda ay niyatang nga masisukangali Order Manipur ki Major General Commanding Agas ki tang tuyebasida tawkiyawayatang Number 495 accusation ki matong inna British ki maikaida kangali Madudi Hayeng Agas ki tang tarahum doy sagol sel English singam gatsanipan Maniputra mathoigi nung tilpung mariga minute 30 taba matamda kanglagi nung chup tong dagi pasigi sagay sari wang pamadu pauba ama suba madi ani suba Gurkha Rifles ki rifle paiba sipai chani amadi tarahum doy suba Gurkha Rifles ki rifle paiba sipai chani na squad tawduna leigadabni fasi sagagi awang tangbada ama suba mati ani suba Gurkha Rifles ki sipai 150 leigadabni ka tangma maikaidana tarahum doy suba Gurkha Rifles ki sipai 150 leigadabni nongchup amadi nongpok tasu sipai 50-50 leigadabni hariba punamagse tarahum doy suba Gurkha Rifles ki Colonel Ice Ivansana sipai sing asida command tawgadabni aduga 43 suba Gurkha Rifles ki sipai yankay lusing na British officer amana bandi lauriba Tikendrajit po 43 suba Gurkha Rifles ki quarter guard ki fasi sangay fawa tindolak kadabani masigida magta Gurkha Rifles ki quarter guard nung tilpung mariga minat tara mga da kwas tawdana leigadabani Tangal General bu tindolak pa British officer amadi guard singa commissioner ki khudam mangda pullaga fasi ki sangay tamna lakmina kadabani makoy ba guard tar ko sipai sama do mai nung chup on na lep kadabani
akaknaba thabak yawdaba sipaisingsu dakar hek leibaga chongthoklakpa yanaba khulai paidana British officer amana luchinglaga thaurang tawdana leigadabani bir tikendrijit amadi thangalgi hakchang pung ama chupna yandana thamlaba matung Manipur medical officer a colonial sergeant na yengani amadi siri haibdu lauthokadabani Manipur Field Force ki chief political officer ISP Maxwell makhoi bu phasi tawdana mahaki mimang maktada halkre haib ki certificate pigadabani Manipur ki nongsa su oisano kai su oisano British ki lang dagi nantoktana nasakan jawa ngamlibra Narak mongchong sining manong gi ning tambalam chat na ning tambalengak na sidagidi British ki sarang nongda British ki thogjan na hing mutare da Nakhoi Manipuri singdi amana amabu ikai khumnab haitri Nathona naringjal fana yamna laiduna su yungsinnabadi haitri Nakhoi gi miyeng sande tungi namak khantaba ngamdi Masina nasabu naray papu mikha pothalle Nakhoi apangbani Really? You are too full. Understand? Agastani Kashum sang aduda Maharaj Kulachandra madi angoksana sinapati Yotling thangduna lay Phasi gi awawa paw makhoi su tarami Amadi Andaman ithatta loi tharamdagi awawa singado makhoi khangli Irei pang nungsibabu kari langani Irei pakining tamangang na ba itaw pangtok sababu lalhawani pautok labako Tingkang kayarak ta inakiba sandida Manipur maning tampalaipak ni sakang liban natra Manipur lalhawani hay na utaway na kumlaga British na lamkopsin na ba honari Michamkan manakuling le chumalayte mali mase Yambong Karino ne Ay ko'y natariba mikap miraw ko singasibo Yambong Ima Manipur Nang sunasay ko'y kung panggal tupati ngamda Tayo na pangkangda na kapto na talila boy de ko ima Yamay bungo Ang oksana Karingak ni ngay laikigidagin Yengoy Hojikti Pukning pataw tamlagadabani Laypak miyam hawdana Nung kong magum kaplawdana kamjarabaso Kahigom na lakna panabang ngamdraba Inaw tikendra Nung sagom tawraba iputanggal Ningaydana chatkredana Ay ko'y kway manggin tadana nung siraba ima Manipur na mikapon bagi ningamdraba kontang oy na Tiken Iyam din nang ginapantang doon laypak ngak na bagi tagdang yaki manini Yay patuloy na mataway na ko'y ing na chik na mapugi lay konda layram loko Kari ay ba Yambong ko'y rin Ipu na ko'y pasigi konggoy na chatlaba ko Sahib Pwede isa nga laypak asigi miyam na Ngasi sintariba awabagi pirang ngasi Noong manataga noong madi Nako'y ginatagtataba oyo ko Ango May bupi na kayam ko'y nabukupta na tamayagadagin May trapaki mayekti ning tambari Sama-sama ka toy ni hene mayek larag kikadaban ni ne Ngasi ay ko'y karamang takli Lawmi na labuk taw ko'y takpagom Ay ko'y maang takli Napising bi mantok to na Kung ipaw na itak hawan na ba ni ne Siyeng kay ipaw kay John na ba Laypak kunay chahong ngawong na ba Mako'y mga napasigit tawri Konggo'y tuda na tsadkriba Amadi, ay ko'y kun nga humdoy na andaman itataloy taga daw rin.
punamakasi ningtam kunay gilehaw uyhongnabani nengungsana laibak pau oirasan ko hayingi Manipur Lisang sit na minay uy bagi sa iting kang liba barot matsasing na so sahip mga pwede na ilak kadabang ngay hakta ngay na baniyambo Bengola sahip tantok na bagi sagalak liba ihawase may trawa kining tamla na inot pide karam na haigani aduna ni Bengal machaman mohon dos ko ba British asina maranay mag-uy ba makay Manipur gimichang dalip yun na special tribunal na pili ba dandiya siwa singnara dun na barat sarkar da ay ba si thakhraba da Manipur mikapon adubo mikapon magkok na bawakal adumadi mapungpan sandok leda na kanana ting mangamli Achumani Dos ki darkhast asi magtharamdrabadi aikoi loina magphasigi sagai karamgadaban Thawai kanbibagi nungai banatte aikoi gi asum khangbiba misang phangbagi damak chauktokjabani kaya danone aikoi gi damak Bengal dagi ukin nachege haiba pau yad aduga jan ki nath basak koba kun phot pamayang masa amabu aikoi uking ni haina puthokline maitei lol kabak tamak khang ma partha sing aikoi ni ngang sakliba punamak urdu lon da hangdok laga urdu kabak khang ma measure maxwell na english ta muk khandok adu dagide ining mamong da jas sahib sing na mamit khana khana da na isin maning tambalaibak Manipur phagi jugai dong na khongoi na diwa Sahib ki thawda wasi bukanana yagani Major Kaknaw Maxwell Magumana General Tanggal po bisar to Sipai masa ahong kakthadok laga Laipak amagining thaw amadi famnay ba singbu wayin ba Angak pagibichar ni Malayam gisat na lon ba makoy na singna ba ni Asiyaw na pawada ang sana Ay koy gini haiba tamit kang pupay kitredan na Ay gilaipak miyam so Uchi makunda chang mamuk unway muk pong chik krenise Kaya dauro ni Machin kan mamisang pawa sahem na atuang mo da lep kiba Masana tara ba natrada Pin kitreda Laipang matsasa Nakoy ba mikap itok ta magtok laroy dabrane Kanararoy yambo Ay koy kinihai ba pum na manang mapanay ta na mang takar Inaw jilang amba sagol hanjaba amuktang oira basu nanta haura di karada oira basu sapa gadaban Amang oiri nabalo ka di haira dun na pisada gi torak laga maran matumat laga Manipur lagi tantok pigreta Sileta pun si chupalay na ba sayrak pigreta Inaw jilang amba daw hing na sira ba natrado yambong su Nanaw ang aus na ayaksu adu mangay Andaman itatat loy tarakan May taktang ngawdo na hingbap mga nalilur gadaban Yubras ti Kendra Tanggal General Chatkrit Makoy sat kibagi ikay kom na baklado na Awa bagi pausil oy na top ama fawak pay kitrit Lepak ning tau pandra bahay ba do Asi oy ko Yang bagi ibu ngote Kendra Ibu tanggal Ikong ikut joling palang chan na nagkaisumsang dalay kibana Lay manabat ta oy baso Nakoy taway yaw na bahaksang madada Kudun tamja pangdreda Kula sandray gilabak kasi othok na suti na tamlamboy da ko Ichin ninaw kay na bagi may chak marak kasi da Iripak kay na bagi awaba polum amamuktuan gatan Antamani tattadak kay daw ngay pawano Ay kuway ni hinglo gada basibo Yambung Ibu Ang drabang ngausan na tamoy pirang irikat siya na din na Aruay bakudol na daw tamjaragi ko Minay oy doon na mikapon doon na hinga na bagi sarok Siki pa na sarok tiyama helikan kraba at tauban ako ay di Wasak nga pangamkredo
Laibak thiba nanaw ang usanadi ima poknafamgi awaba sibu yengladuna loimi oina lelhauba tare do. Ango, iyambagi bungongok sana. Ning tau macha oina poglaga pita na kapayde. Law, iyam kongi. Pungning waraksi. Pibam na yakidabana hakchang asi yoling kurog tang krabaso. Pukning wakan mudi kanana sukudum chan mangam. Ay koy gitaway, hausik suning tam. Kana isumaka pondedo. Yengoy, iyamag yangok sana. Ay koy kudimak asiba machang agtanine. Noma na traga noma di, suwede na siragadaman. Aduwede na so, masima de, kangadaman. Siba tarbaso, inintam na sigadaman. Yambung, nanaw din na hamatam mo oy banina. Ipaipo na tamiram malaywa adu ay ako naruredo. Yambung na takpiba, nanaw gidi laybak yam na paban. Nanaw gidi, yambung na pum na maknine yambung. Yengo awa bagi mapaupudo na amu ba nung dumsing na kuy na pairibas. Nung tang sukuble, akakaraw na danapong na pamimagi nung donda, mikapon bagi awa ba mapau sandokri. Ang uksana, aduga, nang ngay ni sayap ki kay sumsangda, masakak at pira ba pumbicek lagom, o na tuwing may tsakang. Ango, isagi awa ba na namat na? Nayamong nga madi ipugi mapamda aroy mapirangkat kanipaw kang jadrata. Lai minambahong na di. Ngamjabat mo ay ipirangkat la sinayang sana.